June 18, 2009, Numit asida Karnataka State Road Transport Corporation gi bus stand amagi manakta leiba Nupi singi public washroom amagi mamangda Nupi kayamarum omsinaduna leirame. Washroom adugi thong adu kanagumba amana manungdagi lok tawbagi mawngni. Asumna mikup khara haukraba phawbada thong adu hangdoktana leirame. Washroom adugi mamangda leiriba Nupi mayam aduna thong adu hangdoknaba haiduna yamna kanna thilami adubu thong adu hangdorakhide. Washroom manungdagisu mi lei haibagi paukhum amata pirakhide. Madudagi thong adu namduna phakairami adubu washroom adugi manungda oiramliba phibam adudagi nupi sing adu panthadana mapana sentorakhi. Washroom adugi manungda luhongbagi fijet ningthijana setlabi nupi ama mayada kongon kaduna washroom adugi laimaida tarami. Mikup kharagi tongda Hasan police ki team mafam aduda laklami siramliba nupi adu kanano karino haiba chapchana khangbangamdri aduga mahak masagi masak takpa yaba document amata masada yauramde. Nupi adugi siramliba mawong aduna suicide oigani haiduna khanaki. Tanja sida Hasan hariba mafam asidagi 160 km lapna leiba Bentawal hariba mafam asida numit nini humnigi mamangdagi masagi chahi kungani thoida ngairibi Anita haribi nupi asi mafam khangdana mangkhirami. Anita mangkhiba sida mahaki family kairoi laikai sangdana yamna kana khongul lerami adubu langla langjin amata fangba ngamlamde. Masina maram oiraga Bentawal area sida yamna kana unkhatnabagi fibam ama leirami. Asigumba fibam asigi khudong chaba lawraga tonga sandokpa kangbu singna Hindu nupi asi Muslim nupana phakhibani makhoigi labjai ki thabak sathanaba haiduna aranba pausing kyamarum sandoklami. Masina maram oiraga mafam aduda Hindu amari Muslim singi marakta yamna sathiba communal riot ama June 2009 asida thoklami. Masina maram oiraga mafam aduda leiriba government gi property sing police station yauna miyamna mai tharami amadi Hinduism da jaglauba miyoi singna district asigi mafam kudingmakta akanba khongjang kyamarum sangsilami. Asumna district asida oirakliba phibam asina Anita mangkhibagi case asi taraina lawba yakide. Bentawal police ki maikidagi langla langjin phangdana leiriba Anita gi khongul soidana maki miyamda khangangani haiduna thajaba piki. Mangkhiba Anita gi khongul lirakpa sida Hasan gi bus Standgi washroom da masak maming khangdriba nupi amagi asiba haksang phangkhibagi pawasi tarami. Pawasi tabadagi panthadana Bentawal police ki team na Hasan da laki amasung laikhidrabi nupi adu masak khangdoki. Asumna Bentawal police na mangkhre haiduna thiraklibi masagi chahi kungani thoita ngairibi Anita oiramki. Anita gi postmortem gi report laklaba matungda mahak asi hu chenba posak charubana maram oiraga laikhidabani hairaki amadi Bentawal police nasu Anita si hu thaktuna masa mathanta suicide tawjabani haiduna miyamda thamki. Adumakpu Anita gi family amadi imung manungna madu yaninglamde. Anita na suicide tawge khanba taragadi karigidamak 160 km lapna magi khungangdagi chatlaga public washroom aduda luhongbagi dress da siram libano haibasi asauba wahang amani. Masina maram oiraga case asi ningthijana mamuttana thijinba ama mathau tari. Bentawal police nasu case asigi langla langjin puthoknaba hotnaba matamda matam asum haujin khibana tha mari sujelaki. Tha mari suraba phawbada misi asigi matangda karigumba amata khangbangamdaba sina Anita gi family amadi magi kairoi laikai gi maikidagi akanba pressure laklami. Masimakna maram oiraga case asi Bengaluru Central Crime Branch ki yamna hai singlaba officer K Nanjunde Godada case asi sinaki. K Nanjunde Godana case asi hek pairakpaga Anita gi imung manungga unaduna amadi case asi tha amagi manungda masigi asengba achumba adu soidana mahangna puthokani hairami. Police officer Godagi mityang makhada Anita gi call details sing adu ningthijana yengsilami
Masida mahaka phone da yamna toina amadi matam sangna wari sanaba number amakak fangki. Mahaki maming asina Kaveri. Mahak asisu Anithagi khongang asiga yamna naknaba Madikeri hariba mafam asidagini. Asumna police na Kaveri gi khongul lirakhi adubu Kaveri gi imung manungna Kaveri asi lisingani mapan gi March taraga taretagi thiba khangkhidre haiduna fongdorakhi. Anithagi misi asigi asengba achumba adu khangba ngamnadabagidamak Bentawal police na mangkhraba Kaveri gi khongul hana liba mathau tarami. Police na Kaveri gi number gi call detain record CDR yenglammi. Masida mahaka yamna toina pau phaunaba number anikak songthoraki. Benutha mahaki laifamna Puttur aduga Puspa mahaki laifamna Kasar Ragot border district asidagini. Location singasigi matung ina makagi khongun lirakpa matamdasu Nupi ani asisu matam kharagi mamangdagi mangkhre haiba khangmangamki. Aduga mangkhiba Benutha amadi Puspagi CDR call detain record amuk check torokpa matamda makhoi ani asiga yamna toina wari sanaba number ama amuk phangki. Mahaki location asina Karnataka Kerala border dagi 9 km chatlaga leiba Dera Lakate dagini. Hairiba number asigi khungul lirakpa matamda number asisu Nupi na paiba number oiramki. Aduga mahak asisu sahi kharagi mamangdagi mangkhre haibasi imung manungi maikedagi police ta thamlakhi. Police na mangkhiba Nupi sing asigi call detain record tagi makhoge yamna toina wari sanabasingi khongul amadagi ani dagi ahum asum lirakpana mobile number kungi maya suki. Fangliba number singasibu season naramba singasi Nupi ngaktani aduga makhoi singasigi khongul liruba matamdasu mangkhiba ngakta oirami. Ahanbadadi police singna case asigi matangda khallubasi yamna haisingba miyoi kharana human trafficking gi thabag asi sathaduna maru oina khunggangi isam samjabi luhungdribi Nupi singasigi mapamda makhoina thabag asi satharabara haiduna khanki. Masina maram waraga police na tongan ba hotel resort kya marumda numit kya ni subna red chathaki adubu human trafficking ga mari lenaba clue amadi evidence amata fangba leikide. Case asigi yamna sauna mai pakpa ama oina mangkhiba Nupi singasina pairamba number sing adugi mobile gi international mobile equipment identity IMEIC chap manarami. Masina taglibadi mangkhiba Nupi kungi case asi miyoi amana sathaba oiramgani haibagi singnaba leiki. Ahanbada Nupi adubu magi langda thuhallaba madugi matung tarakpada Nupi adugi number adu sisinaduna atopa Nupi amada call tawduna magi sarangda thuhanba asumna Nupi amagi number na Nupi amada call tawba aduga sisinariba mobile adudi sindoktana mahakna sim khaktamak sinduna thabak sing asi mangkhiba Nupi kun asida amaga mari leina handuna mathang chatharakhibani. Asumna police na khudakta IMEI international mobile equipment identity adu trace tawki amadi mobile phone adugi mapu adu khangdokki. Police na mobile adugi mapu gi lepham Mangaluru gi Daralakate village ta laki. Pham aduda lakpaga investigation chathaba matamda mobile adu purusa hariba miyoi asige oiramki. Adubu hariba mobile adudi purusana mahaki mamak nupa oireba Mohon Kumar da matam kuirebagi mamangda pahenkhiba kuire haiduna fongdorakhi. Asumna amagi mathangda ama haujikti case asida Mohon Kumar hariba miyoi asisu case asida involved torakli. Masidagi police na Mohon Kumar haribasi kanano aduga maki background khangdoknaba loinana mangkhraba Nupi singasiga maga kari mari leinabage haibadu angle khudingmaklagi yenglakhi. Mohon Kumar asi April 6, 1960 ga 3 da Dakshina Kanangi Kenyanandapoki Melepa Mogera amadi Tukrugi ahanba masani. Mahaki machin manawasi punna ahumni nipa ani aduga Nupi ama mahangna ahanni aduga makoigi family asi schedule caste ki family amani. Mohon gi parents asi lamdam aduda leiba senjau paiba amagi farm da thabak suduna makoigi imung manung asi purami.
Adubu mama mapa anina masasing asibudi warabasu wana mahi masing tamanaba angamba thakta hotnarami. Mohon High School loiraba matungda Dakshina Kananda leiba Apinangadi First Grade College da BA loisilami. Schoolingi matamdasu Mohon Kumar asi lairik laisudasu mayai oirapna pharakpa satrani aduga physical fitness oinanabagidamakta sang naina haksang sajal tauba misak amani. Mohon gi punsida khwaidagi awaba tangkak ama haiba taragadi mahaki apokpana mahaki mama amadi masin manau pumnamapu thadok lamlaga atopa mafam amada leikhiba sini. Asigumba matam asida Mohon Kumar gi punsigi yamna luba tangkak amani. Mahaki imung manungi bar kudimak mahak masana pujarami. Adubu laibuk phabadi Dalit ki reservation gi matung ina Mohon 1984 dagi contractual basis ta government ki primary school gi oza oirami. Mahakna ihan hana oza oina puba hokiba school asi Siradi primary school dadi. Masigi matungda district asigi tongan ba mafam singda leiba primary school singda su thabak asi tawrami. Ozagi sinpam asida leiringai Mohon Kumar school sang naina laktaba amadi mahaki bad behavior na maram oiraga matam sangna thabaktagi suspend tawrami. Mohon mahaki first love oiriba Mary ga lonana yumban punsida khongdarakhi. Adubu makoinigi yumban punsi kuina chatlamde Mohon bu Christian lining da onsi haiduna Mary na hairami adubu wafam adu Mohon na yadabana maram oiraga Mary ga makoi ani divorce taunaki. Masigi matung tarakpada 1992 da imung manungna haina singnaduna mahakalaning laison manabi Manjula ga luhongduna machanupa ani phangjarami. Masigi makha tarakpada Mohon magi ahum suba Nupi oina Sri Devi ga imung manung khanghandana lot na luhonglami. Asumna Mohon Nupi ani asi tongan na thamduna leminai haiba wafam asi Police na Mohon Kumar gi hauzik phawbada phangliba report asida khangba ngamli. Adubu hauzik phawbada mafam khangdana leiriba Nupi singasiga Mohon ga leinariba mari asi kari marino amadi mangkraba Nupi singasi kamdaukrabage haiba asi khangba ngamlamde. Masigi paukhumdi Mohon Kumar khaktana piba ngamgani. Police nasu Mohon Kumar bu phananabagidamak plan tawrami adubu Tanja asida Mohon Kumar gi khongul liba phanglamde. Police na masida signaba ama leirami madudi Mohon Kumar na soidana mahagi thabak asi makha sathanaba sem saramgani haibigi singnaba police ta leiki. Police nasu Mohon Kumar bu mahangna chathariba aranba thabak sing aduga lonana red handed oina phage haiduna plan tauki. Police na Mohon Kumar gi phone adu trace tawduna mahaki mathangi target adu kanano haibadu yengsilami. Masida masagi chahi nifuga manga surabi Sumitra asiga Mohon Kumar hariba siga toina wari sanabagi record fanglami. Khudakta police na Sumitra da call tawraki. Masigi matungda Sumitra gi yumda godana lusingba police ki team laktuna Mohon Kumar gi photo adu utuna masak khangbra hanglami. Maduda Sumitra na nupa adu masak khangi aduga nupa asiga mahaka athuba matamda luhongnaba plan tawri. Adumakpu mahaki maming asidi Mohon Kumar natte Sudakar kawi haiduna phongdoklami. Sumitra gi wafam asina police na Mohon Kumar bu red handed oina phaba yabagi golden chance ama oirami. Godana lusingba police ki team asina Mohon bu phananabagi damak Sumitra ga lonana plan tawrami. Ahanbadadi Sumitra su police na haribu wafam adu yaninglamde. Adubu police ki maikidigi Mohon Kumar gi asengba masak amadi mahaki langda thukraba Nupi sing adugi justice ki damak mateng asi pangbinaba aduga Sumitra su Mohon gi next target ni haibasi police na phongdoklami. Asumna Sumitra amadi police ki team asina lang thaktuna Mohon bu makhoi gi langda thunanaba Sumitra na Mohon da call tawduna mahaka luhongnaba wafam thamlami. Maduda Mohona bus stand amagi manakta mahak leiramlage maduda la'o haiduna Sumitra da hairami. Mohona hairakpagi matung ina Sumitra bus stand aduda yaurakhi amadi police ki team singsu phijam setuna Mohon bu lakpa ngairami.
Sumitra amadi Mohon unaringegi tanja aduda kudakta pulisna Mohon bu farami. Asumna Mohon police custody da puraki amadi mari lainaba court putoklaba matungda numit mapanigi oiba police custody gi rima lauki. Police na Mohon Kumar bu interrogation chatharami. Ahanbadadi mangkiba nupi singa siga mahaka mari lainade haiduna hairami. Police na akanba wahang pahong chatharakpana nupi kungi maya Mohon Kumar gi marriage trap ki langda thuduna nupi sing asi hatkre haibasi khangbangamki. June 18, 2009 da Karnatakagi bus Standgi maya da leiba public washroom amada sina phangkiba anitlagi khongul lirakpada haujikti anithagumna manung matam chadana nupi kaya ama Mohon gi khutta leikidabagi warishu police ki mangda taaduna leire. Cynide Mohon Kumarna tamthiraba crime singasi matau karamna chahi kayadagi satharakibage haibadu khangminasi. Ingsok lising anigi matam asida Mohon nupi ani amadi makogi masa singa loinana nungaina leirabani. Adubu Mohon Kumar mahaki nupi ani asina apenba oidabadagi mahaki khungang aduga yumlo nariba atopa khungang amada leiba ratana kaubi nupi amabusu mahakna pamlami. Masigidamang mahakna nupi asida nungsi pami leminarasi haiduna fongdoklami. Adubu ratana nadi Mohon asi karamba miyoino haibadu mayek sengna khanglami. Masina maram oraga Mohon gi purpose adubu reject tauki. Masina Mohon Kumar bu yamna nungai hankide amadi rathanagi mathakta laman khumge haiduna khanki. Matam khara haukraba matungda nongma ratana lambida naitom lakpa matamda Mohon su tungda inaraklami. Madugi matungda mirak narak yenglaba matungda ratana bu Mohona turelda langthaki. Laibuk phabadi turel aduda hanadagi iroiduna leiramba miyai singna ratanabu kanbiki. Masigi matung tarakpada Belthal Galdi police na Mohon bu mi hatnanaba hotnai haibagi maralda jailda thajinki. Aduga mahakna oiriba primary school gi oza asidagisu matam pumbagi oina suspend tauki. Mohon Kumarna jailda leiringai manungda mahaka jail aduda leminnaba Guru Prasad Asaryaga marup mapang oina wari watai sanaraklami. Guru Prasad asi sanagi karbar tauba misak amani amadi communal riot amagi maralda mahak asi matam kharagi oina jailda leiribani. Asumna Mohon amadi makoi ani wari watai sum sanarakpana Guru Prasadna yamna sathiba hu chenba Cynide ki matangda hairami. Cynide asi sana suba singna sana adubu masak mangal thoknanaba sizinaba chemical amani. Adubu hairiba chemical asi miyoibagi punsibusu thawai manghanba ngammi haiduna Guru Prasadna phongdoklami. Prasadna khudam ama oina Cynide asi mahaki dukangi nalada haidoktuna thamluba matamda san amana hairiba Cynide adubu sakhirami. Maduna maram oiraga san adu ikan kanadana siki haiduna wari lirami. Asumna Mohon Kumar gi wakhalda Cynide ki tauba ngamba asi khanglakki. Jailda matam khara leiraba matungda Mohon mahaki mathakta siriba maral sing asigi chap chaba evidence watpana maram oiraga jaildagi thorakki. Masigi matung tarakpada Mohon gi mityeng asi nupi singdata thamki. Matam leiba kibikta nupi singasibu matau karamna sumgani amadi mahaki langda thuhangadagi haiduna plan taurami. Asumna lising ani ahumda Mangaluru da leiba Gangama hariba nupi asi khangnaduna nupa nupi gi oiba achetpa mari thamnaki. Gangama gi maikidagi luhungdabu wafam phongdoklami masida Mohonasu yarami aduga mahaki leiriba sanalupa sing adu puduna lao haiduna Ganga mabu Mohona Kadri Pakta kaurami. Mafam asida yauraklaba matungda Mohon makoi ani mafam aduda chaba yaba khara chaminarami. Masigi matungda Mohona Ganga magi mafamda angang oiba ngamdanabani haiduna guli ama pirami. Haidab guli adu charubadagi Ganga ma pak aduda asibagumna tumduna leirami. Madugi khudong chaba adu lauduna Mohona Ganga magi yaujarakpa sana lupa sing adu lauduna mafam adudagi yamna thuna chatkirami.
Gangama-gi thawdok asi thokhiba tha ahum leiraba matungda nongma Gangama amadi Mohon lambida thengnaki maduda Gangamana sauduna lambi lamjau aduda Mohongi mamaida sandal lauthokduna kayarak hanna kanki amadi thawdok asigi matangda Mohon Kumarbu pulisna phaki adubu KST register tawkide laukiba sanalupasing adu numit 15 manungda pigadabani haiduna yanarami Mohona sathariba criminal gi thabaksing asi mai palaktaba asina maram oiraga mahaki anabo plan da nupi sing asibu hatlage haibasi khanki adubu mi ama hatpa haibasi tarai badi natte masina maram oiraga Mohona nongmanini sangduna wakhal yamna thadarami asumna mahakna jailda leiringeida Guru Prasad Acharyana Cynide ki matangda harekhiba adu ningsinglaki Masidagi mahakna kumjali singani mari asida sanagi dukan phamba Muhammad tagi Cynide khara lerami aduga Cynide sing adu ningthijana airtight tawraba kaukta amada ningthijana haptuna thamlami May 2004 Bengaluru dagi Banitha kaubi nupi asi Mohon Kumar gi ahanba Cynide ki target ni Banithabu luhongani haiduna Thazaba piraba matungda Mohon amadi Banitha nupa nupi gi oiba mari thamnaki aduga asengba tanja yengduna Banithabu Cynide pijaduna hatpiki loinana nupi asigi sana lupa sing aduna mahakna lauki Mohona Cynide sizinaduna ahanba mihat asi mana manil naidana satharakraba matungda mahaki wakhalda Cynide sizinaduna mi amabu hatpa hebasi yamna laiba ama oire haiduna khallami makha tarakpada Mohona atopa nupi ama amuk mahaki machinjak oinana ba haiduna thirami Mohongi mafamda haujikti mi ama hatpagi akiba haibadu leiramde mahakna sathagadoriba tamthiraba serial killing asigidamak mahakna ahanbada luhongdriba aduga luhongbagi sahiri yaraba lairaba imungda pokpa dawrigi senpham matik chana piba ngamloidaba nupi sing masagi chahi kundagina kuntraga manga fawbada leibi lairibi nupi sing asi thiruna mahaki target oiki mahakna target tawriba nupi sing asi ahanba thengnaba matamda mahak asi yamna gentleman oiba sarami aduga mahak asi central government gi officer amani modern minded chenba aduga dawri gi system asibu akanba mongda yaningdaba miyoi amani haiduna phongdoklami aduga haujik mahakna pamliba asidi mahakpu thamoi sengna nungsiba mahakidamak matam khudimakta lepa nupi aduni haiduna Mohona mahaka thengnaba nupi sing asida asumna phongdoklami Mohongi wahi sing adu tarubadagi Mohonbu thajaduna Mohongi langda mahaka thengnaba nupi sing mathang thukibani masida natana mahakna nupi khudingi mahaki mamingsu honglami samna Anita haribi nupi asigi oina Sudakar Kulana se mahaki mamingni Sunanda Pujarigina Sasidar Pujari kaurami Kaberigina Sudakar Acharya haiba tongan ba mingsing asi sizinaduna nupi singasi mahaki langda thuanki Mohona nupi singasibu ahanba thengnaba matamda magi sumatpa semjin sajinba wahina pangtha halaba matungda nongmanini leiraba matungda luhongnaba hogdoklami luhongba matamda sel yamna sangdana temple amada chatlaga natragana register office amada chatlaga luhonglasi haiduna hairami nupi singaduda makhugi leijaba areiba sana lupa kharadi adumak puraga lao haiduna hairami nupi singaduna Mohonbu thajaba henkibana Mohona haiba wafam adu yaduna mayumdagi areiba sana lupa sing adu puduna Mohongi matung innarakhi aduga Mohona nupi sing asibu makhogi khongang adudagi kilometer 100 dagina sani phawbagi manungda leiba tongan ba lamsingda puduna chatlami masigi maramdi kilometer 100 dagina sani phawba asi lapkhraba lam ama oibanina mafam aduda chatpa matamdadi nupi sing adu mafam aduda leiba miyoi singna sakhangbang ngamloi dawribani amasung Mohona mafam aduda yauraba matungda CCTV khindaba hotel ama book tawrami aduga hotel aduda leiminnaduna numidang nupa nupigi oiba mari thamnarami
Asumna nongalaga luhongbagi dress ningthijana setlaba matungda laisangda nupi sing adubu puraklami. Adubu nupi sing aduda makhoina yaujrakpa sana lupa sing adu amata selamde. Masigi matangda Mohonna makhoidi mafam asida minau oina lakpanina horen fattaba miyai sing aduna sana lupa gidamak makhoida attack torakani haijinduna Mohonna nupi adugi sana lupa sing adu makhoigi room aduda thamlamki. Asumna nupi sing adu luhongbagi dress da bus stand amagi manakta lakminarami. Lambida Mohonna nupi aduda haujikti angang yawba pamde aduna angang yawdanaba guli ama sananaba pirami. Asengbadi maduna nupi sing adugi aroiba mikub oigadawribani aduga Mohongina mahagna nupi sing adubu hatnanabagi aroiba stepni. Mohongi wafam aduda nupi sing adusu thajaraduna bus stand adugi mayada leipa washroom da sangduna guli adubu charami. Adubu manungda yauriba adudi cyanide poison ni maduna maram oraga nupi adu washroom manung aduda kongol oraga siram libani. Mapandana Mohonna nupi adubu ngairami. Minute tara suraba phawbada thoraktabadagi Mohonna nupi adu sire haiba khangki. Masigi matungda ngasai makhoina leramba room aduda mahagna laktuna sana lupa sing adu lauraga mafam adu thadokduna chatkirami. Mohon Kumarna lisingani mari dagina lisingani mapan phawbada South Karnatakagi tongan ba city Kodagu Bengaluru Hasana singba tongan ba city taruki bus stand singi manak nakna leiba public washroom sing asi sizinaduna nupi kun hena punsi pikam nahanki. Amaramda police nasu phangliba haksang sing adu district amaga yamna lapnana phangbana amadi matam yamna kanana phangbana maram oiraga thaudo adugi matangda thoina khanjalude amadi nupi sing adugi haksang sing adu phangba matamda kongol karamba amadi postmortem bi report su hu charubadagini haibanina suicide ni haiduna case adu adumak loisinki. Police ki maikaidagi su haksang adu masak khangdoknaba haiduna khabarna singbada haplami adubu pau adu Karnatakagi district kudingmakta phangbangamkide. Amaromda siramliba nupi sing asidi city adudagi yamna lapa mafam sing oibana makhoi makhugi imung manungna khangbangamkidabani. Case asida yamna hai singna Mohonna nupi sing asi Hatkhiba matungda makhoigi mobile phone sing adudi active ohelami. Aduga makhoi ani luhongle amasung makhoigi thabuk mafam Mumbai Gawada leire haiduna haijilami. Family members singi maikidagi su thajarami yumdagi masanupi sing mafam khangdana mangkiba matamdasu imung manunggi ijatki khallaga mapan thokna complaint amata tauramde amadi lairaba imungna anamba oibana nupi mayumgi imung manungnasu dawri yaudana luhongkiba adudagi makhoigi mathakta thangal amba pot amabu lauthakibagumna nungaizarami. Masina maram oiraga mangkhriba masanupi sing adugi khongun makhoina liramdabani. Asigumba family gi asonba khudongchaba asi Mohonna lauduna nupi sing asi mathang halakhibani. Adubu ani thagi case asina mahaki aronba pumba miyamda khanghanki. Asumna police na Mohongi yumda laktuna red chatharami maduda cyanide ki saruk sing yamna phangki amadi yamlaba sana lupa sing su recover tauki. Tasengbadi Mohon nupi sing adu hatlaga makhoigi yaurakpa sana lupa sing aduna mahaki imung manung asi salairambani. Mohonna mahaki nupi Manjula dasu minam lami aduga mahak asi thabuk suba chatlibani haiduna yumda ningthi nungaina leiramde. Tha amada amurak anirak laklami adubu Manjula nadi mahaki mapuroiba asi imung manungi khallaga thabak yamna suriboi ningjarami adubu pumnamak ona tainaramki. Laiba asigi phongliba pause singi headline oiduna serial killer Mohongi warina laiba asibu thak nikhanki. Police na Mohon Kumar bu special trial court Mangalore da nupi kun Hatkhiba while chathanaba court puthoraki. Masida Mohonna yamna ngakpa mongda mahak misham amani mahakna kanamata hatpa leite. Nupi sing asi mahaka nungsinarami
Taubatabu Nupi Singasina, Luhong Lazi Harakpa Matamda, Mahagna, Luhongba Adu Yadabadagi, Nupi Sing Adu, Masa Matanta, Cynide Chazaduna, Sizabani Haiduna, Korta Thamki. Adubu, Korta Mohongi Mathakta, Witness Nifugataru, Documentary Evidence Marfuga Mapangi, Matung Ina, Kortna Mohonbu, Tongan Ba, Case Kunda, Mara Lady Haiduna, Lauthoki. Lisingani Taraga Hundoida, Anithagi Mihatka Mari Ledana, Sibiki Cherak Piki. Lisingani Taraga Taretana, Karnataka High Corner, Punsi Supa, Zelda Labagi Padok Piki. Case Kun Asigi Manungda, Hosuk Paubada, while Zatabada, Sibiki Dandi, Manga Amadi, Punsi Supa, Zelda Lainabagi, Case Ohomni. Aduga, Hosuk Paubada, pending labor, Case Sing Lady. Anithagi Misi Asida, Police na, Tigat Liba Asigumna, Mamang Dagi Hona, Tigat Piramba Taragadi, Yam Labanupi Kungi Punsi Asigi Manung Dagi, Karamakadi, Kalamba Yai. Tahanjariba case asi kamdo bibage comment section da adom gi mot sing thambina mu amadi channel asidagi crime ga mari lena bawari sing taba phongbina bagi damag channel asibu nungsi biduna like comment share subscribe to biramu tabiri bu khudik mapu amuka hana khurumjari.